Manipur gi Sahitya da achouba mapham ama kallamba lamdam asigi Maming Leiraba scholar Amadi Ayeeba Professor Nongmaithem Tombi ngarang Masagi Anaba Amana Maram Oiraga Leikhidre mahak Masagi chehi marifuhumdoi sukre pen name oina chumna yengba Nongmai Pandit hairaga khangnaba Professor Nongmaithem Tombi Manipur gi Maming Leiraba scholar critic Ayeeba activist amade columnist amani mahakumjali singamaga jamapan nifuni gi Mars kuni thoida kaisampat leimazam laikai Imphal da pokhi mahaki apokpa amasung apokpi gi mamingna Leikhidraba Nongmaithem Brajavidu amasung Nongmaithem Ongbi Rajkumari Sanamatumni Machin Manau Taruki Manungda mahakna manga subani Mahagawati University Assam dagi kumjali singamaga jamapan humpu mangada BA loishinki Tungda kumjali singamaga jamapan humpu tareta Agra University dagi MA loishilaga Manipur University dagi kumjali singamaga jamapan marifumapanda PhD degree fangki kumjali singamaga jamapan humpu tareta Tokchom Ningo Jamunaga Yumban Punsida Kongdaminaduna Machanupa ahum amasung machanupi ani pangzaki Mahag Manipur University da Manipuri Department da matam kuina oza oiramlaba matung kumjali singani marida professor oina thabaktagi pothaki Mahag Jawaharlal Nehru Manipur Dance Academy gi vice chairman su oirami mahag na edit tawba amasung khomjinba yauna lairik tara mapan phongki kharadang pallabada Manipuri Sahitya da anoba mityang ama Manipuri Sahitya wareng khara Maitram Bir Singhi punsi wari saktam macha macha sing Gandhari gi mikhumpi Manipuri theater khomjinba wareng pareng amadi wahaudog amadi atei wareng khara haiba lairik sing asi panba yai mahagna Sahitya gi lamda laukiba thodang sing adu singthaduna lemjaningai oiba award kaya masu mangonda lanthoki mahagna fangkiba award sing gi manungda Maisnam Tombi Critic Award, Manipur State Kala Academy Award for Literature, Critical Work, Manipur State Kala Academy Fellow, Manipuri Sahitya Parishad Assam gi Lifetime Achievement Award amadi, Manipuri Literary Society gi Lifetime Achievement Award in Literature yauri.